High Court PIL file tawragani handak tholiba ising ichaw asi Water Resource Department ki mari lenaba miyoisina Thobal Dam gi shutter amukta da fit mari wangna chinkhatuna ising thadokpadagi thokibani maram aduna masigi matangda High Court PIL ama file tawragani haina MPCC gi OVC gi chairperson Sakir Ahmad na ngasi wabagai kendra gi manung chanba handak thokiba ising ichaw na sogalaba mafam singda koina yingsinba chatkiba khongchat amaga mari leinana phongdokre Magna Makata na haikibada Water Resource Department gi makok thongba official singi knowledge yaudana executive engineer amagi knowledge ta dam asigi satar mari mak hangkibani haina department asigi chief engineer na hairak palaikre masina maram oiraga Thobal Turel amasung Imphal Turel anegi ising asi torban na puba ngamdabadagi mafam kaya da kaiba amasung torban pathoktuna ichawge awaba mayoknaribani ichaw sina maram oiraga miyoi anegi punsi mangkre mafam kaya da ichawge awaba kaya amasu mayoknari maram aduna lenga ki mari leinaba loisang na ichaw na soalaba mafam singda piba yaba mateng sing pinaba so appeal tawki assembly speaker na condemn tawragli ngarang Nambol savalai kaida sakhangdaba khulai paiba singna Sam Rifles ki kanboy amada attack tawduna personal ani hat ki baduga mangana sowan ki bagi thawdo adu assembly speaker ti hei sai jabarta na condemn tawragli speaker na thadora ki ba awa phongdok pagi paujala sida siguma pang dubagi thawong sing asi lamdama sida santi purakna bahona riba sing asi aremba tahanna bahona bani laikhidrabagi imung manunggi awabada su saruk yari haidi center na irangi waroisin purakpa ngamdabagi maram karigino manipur gi miyam da chin kuki jo narco terrorist na yengliba akhaba mi yenga loina na miyam bu drug ki langda thuana bahona ba leptri drug la lonba madi popi thabagi thabak sing leptana chathabaga iroina na manipur gi apun masaktam thugaina bahona ba su leptri makhoi sing asina yellow mi mite amasung naga sing bu yekna bani haina lawbaga iroina na awu ba mafam da hat patupa national highway thingjin ba yauna lisang sina chatharakiba crime sing thingnaba India government na honorable so control ngamdabagi fibam da lairi illegal immigrant chin kuki jo narco terrorist singna mitei amasung naga singi mathakta mapangal leina singna bangamlakliba si kari maram gino haiba tarabadi makoina Indo Myanmar border amadi Bangladesh na chingbangam khaidagi param kaina ising ichawgum lepa leitena sangsilakpada India government na thingnaba honabagi mahot makoi sing bulisang sinna free tharakhibadagini makoi sing aduna chingi tongan ba manung hanjin ba mafam sing yauna mitei amasung naga singi area da khunda leita sinduna langi poram yalakhiba adu mapung pharakhibadagi separate administration gi demand landa ba horekhibadagi lakna fanaba ngamdaba fibam da leirakhiba si laibak thibani illegal immigrant chin kuki jo narco terrorist na hokiba chai 2023 gi May 3 dagi khangaudana mitei miyam gi mathakta landa rakhiba matam aduda India government na matam chana laksin ba honabagi mahot makoi sing adubo security force sing na ngaksin ba punna mitei da nongmai kap minaba amadi lanban bunker fawba san minaba security force sing gi mangda mitei sing phaba amadi hatpagi thabak chathaba da yengduna laikhiba thodok sing masing thingamdana thokre Kuki Singda Thina asigi matangda state lengangna suda leiba amadi khulai paiba Kuki militant sing adu terrorist ni haina assembly da warif loba laikre loinana su extension tawdaba yauna war on drugs ki lanjang changchin ba popi thaba umang sing kokthok thuna anoba khul sing semgat pa yaroi haibagi thabak sing war footing da state na lokhalakpa amadi bitop sing khandok naba NRC chana hanaba thabak lokhalakpadagi illegal immigrant chin Kuki jogi miyoi sing na makhoi gi pandam phangba ngamlaroi haibagi khwaidagi asawi oiduna mitei miyamgi mathakta nongmai chindol onsenuna war crime chathabau rakhibani landa sida mapalam gi khut yawi makhoina aerial attack chathaduna drone dagi bomb thadaba amadi missile attack chathaduna tamchiba miya chathare haiba miyamgi kholau adugi ona taina bada India government gi luchingba singi maikai dagi landa sida mapan gi khut yaudi irang asi mitei amasung Kuki kanglu fani gi marakta thokpa icham chamba irang ni nakalani gi marakta punna faminaraga warosin purakhani haiburum da miyeng thamduna wari sanana bagi thabak sing chatharakhiba aduna warosin purakpa ngamdana leirakhiba chahi ani mapung phajinkre hojik su irang asigi warosin purakpagi maikai degi lapna leibadagi wathok asi laina loba yadaba wathok oirakli Kuki MLA tara yauna Kuki kanglup ki miyam na makhoi gi separate administration gi demand fangriba fawba khongjang handokloi haibagi firef hena chesin hankre National Highway Free Movement yahandaba amadi buffer zone gi ngamkhai ngak sen bagi akan makhongjang changtharakhibadagi oirakli ba fibam asigi waroisin purakna ba honariba India government na waroisin purak pangamloi daba leirabadi apun bagi saktam ngak tuna leirakhiba mitei khunja miyam da naramdam gi apun ba saktam ngak chana ba free hand tharabadi illegal immigrant sing laksin bangam gani thajai India government na geopolitics ki lalong man ba thausil chatharakhiba yonglei melei nai ba while dagi modbung da manipuri mitei lon ngangluba naga fawba Kuki singna furakhiba gi wathok leirli basi mitei amasung naga singi mathakta makhoina leiri haibagi khudamni masi laina loba yaroi gi convoy da attack chathakhiba yaning de haina protest rally chatkre wakan mi pham phangkre ngarang numidang wairam pung manga ga mini yang khairom tabada Bishnupur district ki Nambol police station gi manung chanba tidim lambi ki Nambol savalai kai mapada lambi da lakpa 33 suba AR gi convoy amada attack chathaduna misi mina amadi aso panangan khibagi thodo adu yaning de
Matungda mirakta nomai kapsin biganu haina yaningdaba phongdoktuna ngasi Nambol Sava Leikaida miyamna wakat mifam famkhre loinana protest rally chatuna yaningdaba phongdokre wakat mifam aduda mirakta nomai kapa yaningde Assam Rifles attack tawkhibagi thawong condemn tawi mirakta nomai kapagi thawdok yaningde haina thaba play card sing paiki amasung yaningdabagi kholau su lauki wakat mifam aduda saruya khibasingna Nambol Sava Leikaidagi Nambol Kaithel fabo wakat khongchat amasu chatki loinana khongchat do hanagi lamthafam oikhiba mafam adumaktada lamthungfam oiki khongjang aduga mari lainana Nambol Sava Leikai apun mamaira paibigi President L Sorojini na phongdokhibada Nambol Sava Leikai asi leita lairana yamba lambi gi nageta mafam mari thokna khundaba lamni miyam tinba amasung mi kungna tariba mafam asida asigumba thoaningdaba thawdo asi matung amuk hanna thoan biganu karigumba tawge harabasu matungda di mi hangba mafamda tawbiyu mirakta tawraga ke khang pohanba tawbiganu haki panba yabadi ngarang sakhangdaba singna chathakiba attack aduda 33 suba Assam Rifles ki personnel ani laikhidabani aduga mangana so pananghankibagi thawdok Manipuri Governor Joy Kumar Balana kanma mawngna condemn tawkhibani former CMN Birena susoktuna rimsta laikanariba jawan sing adugi fibam ngarang numidang hakthengna chatuna yengsinkibani Hangabokta ising ichaw na lau pari lising amarom ising thumjinduna chawna mangtaklei handak thokiba ising ichaw aduna maram oiraga Hangaboki thambal angambi kenel gilambi paring kiam Santhabung Khunja Taba Lambel asigi salam local hairaga khangnaba asigi koibada ikopatagi Hangabukha Khundon Fawgi marakta nga gi farm sing yauna lau pari lising amarom ising thumjinduna faw lokpa yaroidawre masina lomi kaya kokta khud hamnare Universal Farmers Organization Hangaboki Secretary Moirangthem Munal na haikibada Ikopat amasung Kharungpat ka tainabada Hangaboki lomi praja singi matenga loinana lambi semjinduna mamangda su kaya rakhana lengakta ahenba mingeng changbina bahaijaba laikre adubu hojik fawba mateng pangba laitri lau lokpa amasung lau unaba honabada su khudong chadaba kaya mayoknari hariba sing asi sarkar gi maikaidagi ningthina yengsinbiduna lomi singna thengnariba awaba kaya asida mateng pangbina balaingaki pungning singsilli Hiramasiga mari lainana lomi amana phongdorakibada haukiba chahi khara asida Ikopat amasung Kharungpat ka tainaba arong tureldagi fit lising amaromgi lambi paringda ringban pathaduna ising chancelakpadagi khusemgi ichaw thoktuna ngasi lofam sing asida ising thumjilibani hojik amuk nauna fau hunba amasung lingbagi oithokpa wangmada laire Hangaboki oinadi hojik maru oina ten tha thangba kaifa khongmakha bihu Kal khongna tingba lofam sing asi lomi praja singi awaba yengbiraga tungkoina lisang china yaifanaba mari lainaba singna miyeng changbiu haidi narna chair lauduna retired government employees singi pension gi matangda khana creatubada digital processing system launch tawgadari Retired government employees singi pension pithokpa da matam sang panthana laibiba sing asi kongnaba amadi pension pi bagi maung asi digital processing system da onthoknaba ngasi Manipuri Governor Joy Kumar Balana chair lauduna Ras Bhavanda high level meeting ama pangthokre meeting aduda maroina employees singi pension gi backlog laibiba sing asi loishinaba masigi procedure sing streamline taunaba amasung payment gi system asi heno thujin hannabagi matangda khanaki hari governor na chair lauduna pangthokiba mifam aduda Manipur Sarkar gi Chief Secretary Duty Governor Treasury AG Offici amasung Pension Cell gi Senior Official sing su saruyaki mifam aduga mari lainana Manipur Sarkar gi Special Secretary Finance Nailenthang Tiliana retired government employees sing the pension pi bagi system asi modernizing tawbaga mari lainana road map ama puthokna governor da mayek sing na thamki Governor gi maikai digi retired government employees sing na pension lawbada hena nungai na ba thubada online pension processing system OPSS ta miyeng thamlaga pension pi bagi mawong asi hena nungai gadaba amasung kuloi gadaba mawong da design tawna bagi processing adu review tawki nauna launch tawgada riba online pension processing system asina hojik chanariba manual structure sing asi mahut singadabani anauba system asina maruoina accountant general office amasung treasury office ki DDO sing dagi department singi application sing approval amasung digital tracking tawbada hena khudong chahalagani loinana retired tawraba government employees singi application sing adu unique employee identification number ama sizinaduna application sing adu athubada monitor tawbasu ngamlagani mifam adu da governor gi maikai dagi hojik lairiba retired government employees singi bank log sing adu athubada clear tawnaba mari lenaba official singna direction piki hariba khongthang asi hojik state asida lairiba president rule asigi makhada government employees singi Yaifanabagi damakta mahaki commitment amaga loinana paikat pakhongthang amasu oigadawribani retired employees singi yaifanaba honaba haibasi top priority oigadabani pension haibasi government employees sing aduda ahenba khudong chaba ama piba nate masidi makhoina chahi kaya service tawrakwa adugi phangpham thokpa right aduni hari
Governor ki maikaidagi retired government employees singi oina online pension processing system launch tawgadariba asi chahi sigi February thadagi state asida president rule lakraba matung governor secretariat na paikhalakpa welfare oriented measures sing adugi manung chanani anoba khongthang asina retired government employee leasing kaya na makhoi pension gi oiba phangpham thokpa due sing fangdabagi awaba kaya mayoknariba du koklagani loinana transparent government amagi achoba mai pakpa khongthang ama soigadoribani hairi Ambusta chenaba ben ama fare laikhidraba singda lupa lak manga gi ex gratia piragani lauthokre ngarang numidang pung manga ga miryang khairom tabada Nambol saba laikai da sakangdaba singna 33 suba AR gi canboy amada ambusta uduna jawanani hat khiba duga manga na sogan khiba thaudo duda chenabani haiba ben amanga se ayuk police na recover tawkhre amarom da thaudo duda laikhidraba singda lupa lak manga gi ex gratia duga soklaba singdana lupa lak ani gi senfam piragani Masigi mathakta soklaba sing adugi layengba amasung rehabilitation da changma mateng khudingmak government na piragani lauthokre press na phangba paugi source matungin adi ngarang ambush aduga mari lainana chatharakiba operation gi manung chadanga se ayu Imphal West ki Wangoi police station gi manung chanba mutum yangbi dagi Maruti ben ama recover tawkhre gari adugi number na MN01W6624 ni gari adu mutum yangbi gi lambi gi chidai da khamlaga leirambadagi police na chignabadagi gari adugi mapu koithi thibada kana amata tholaktabadagi hariba ben adu ngarang ambush ki thaudo adu da chenaba oibi yai haina fagalaba matung Nambol police ta sinakre ben adugi manung da yaram khiba RC book amagi matuk inadi gari adu changangai mayai leikai da leiba tongtham Nehru kauba amagi mingda leirambadagi police na mioi adu mayumdagi lokhatuna wahang paun chathabada Hariba ben adu mahana 2017 da to pamioi amada yon thokre haina gari adu laikhiba mioi amasung laifamna chingbadu khanganki makhata na police na gari adu laikhiba mioi adu kaukhatuna wahang paun chathabada mioi aduna su gari adu atopa amada yon thokre adu mioi adu chap chaba kanano haina ningsing mangamdre haina phongdoki maram aduna gari adu gi akon mamapu adu kanano haiba police na chap chana khangmangamdri makhata na police ki maike degi investigation gi thabak chathari hairi